ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯂꯂꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯋꯥꯏ ꯂꯂꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯊꯣꯡ ꯂꯣꯏꯅꯃꯛ ꯂꯣꯟꯁꯤꯜꯂꯤ꯫ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗꯦ꯫ ꯑꯃꯝ ꯑꯊꯦꯡꯗ ꯀꯅꯥꯒꯨꯝꯕ ꯆꯠꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇꯃꯛ ꯊꯋꯥꯏ ꯂꯧꯏ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯑꯈꯪ ꯑꯍꯩ ꯐꯅ ꯌꯥꯝꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯐꯥꯎꯕ ꯇꯥꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯂꯤꯕꯗꯣ ꯁꯦꯟꯅꯍꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯃꯤꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯂꯥꯏꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯁꯤꯐꯥꯏꯁꯤꯡꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯊꯪ ꯂꯣꯏꯅꯃꯛ ꯁꯤꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯦꯟꯅ ꯀꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕ ꯈꯨꯜ ꯍꯣꯡꯅꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤ ꯄꯥꯛꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ 2 ꯑꯃꯗꯤ ꯈꯨꯜ ꯍꯣꯡꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯁꯤꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯣꯛꯆꯗꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯨꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯌꯥꯝꯕꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯀꯔꯤ ꯀꯝꯗꯧꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗ ꯍꯧꯖꯤꯛ ꯁꯤꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯂꯩꯅꯥ ꯂꯩꯆꯠ ꯑꯔꯨꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯤꯐꯨ ꯉꯥꯡꯅꯕꯗꯤ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯥꯗꯨꯅ ꯂꯩꯔꯝꯂꯒ ꯁꯤꯕ ꯑꯃꯠꯇ ꯅꯠꯇꯦ, ꯑꯁꯣꯝ ꯆꯠꯂꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯅꯔꯒ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯑꯃꯗꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯅ ꯀꯝꯗꯧꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯅꯦꯛꯇꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯍꯜꯂꯤꯕꯗꯣ ꯀꯔꯤꯅꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯕ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯇꯧꯍꯟꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯅꯥꯏꯅ ꯆꯥꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤ ꯃꯊꯪ ꯁꯤꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯅ ꯀꯝꯗꯧꯅ ꯇꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯔꯒ ꯇꯥꯟꯈꯤꯕ ꯌꯥꯅꯤ ꯍꯥꯏꯕꯗꯒꯤ ꯑꯖꯥ ꯄꯨꯖꯥꯈꯔ ꯇꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯂꯤꯕꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯇꯥꯏꯅꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯀꯨꯏꯅ ꯁꯥꯡꯅ ꯊꯥ 5-6ꯇꯤ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯆꯤꯡꯂꯦꯝꯕꯗꯣ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯍꯜꯂꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯈꯨꯜ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯆꯤꯡꯂꯦꯝꯕꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯍꯜꯂꯛꯄ ꯑꯁꯤꯗꯗꯤ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯉꯣꯟꯗ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯀꯔꯤꯅꯣꯗ ꯂꯩꯀꯥꯏ ꯈꯨꯜꯁꯤꯡ ꯑꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯏꯗ, ꯀꯔꯤꯅꯣꯅꯦ ꯃꯍꯧꯁꯥꯒꯤꯗꯣ ꯑꯃ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯣꯔꯤꯗ꯫ ꯑꯁꯣꯝꯅ ꯈꯜꯂꯒ ꯆꯤꯡꯂꯦꯝꯕꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯤꯛꯂꯛꯄꯒꯤ ꯃꯈꯣꯜ ꯃꯍꯥꯛꯅ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯆꯤꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯤꯛꯂꯛꯄꯗꯤ ꯃꯍꯥꯛꯅ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯗꯣ ꯄꯥꯈꯠꯂꯛꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯅꯕ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯌꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯃꯉꯣꯟꯗ ꯐꯪꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯒꯨꯗ꯭ꯔꯨꯡ ꯂꯥꯎꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯃꯍꯥꯛꯅ ꯇꯥꯍꯧꯏ꯫
ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕ ꯅꯥꯛ ꯌꯦꯠ ꯇꯨꯡꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯂꯒ ꯌꯨꯝꯒꯤ ꯊꯣꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥ ꯑꯗꯨꯅ "ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯌꯥꯝ ꯄꯥꯈꯠꯅ ꯂꯥꯛꯂꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯅ "ꯏꯃꯥ, ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗꯅꯦ ꯒꯨꯗ꯭ꯔꯨꯡ ꯒꯨꯗ꯭ꯔꯨꯡ ꯃꯤ ꯆꯦꯜꯂꯛꯏ꯫ ꯑꯗꯒꯤ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯌꯨꯝ ꯑꯁꯤ ꯌꯧꯅꯅꯕ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯅ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯈꯤ ꯏꯃꯥ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯄꯥꯈꯠꯇꯅ ꯑꯩ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ." ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯃꯥꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ꯫ ꯃꯍꯧꯁꯥꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯄꯥꯈꯠꯆꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ "ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯃꯄꯥꯟꯗ ꯑꯃꯠꯇ ꯊꯣꯛꯂꯨꯔꯒꯅꯨ, ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯍꯥ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯅ "ꯕꯕꯥ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯌꯥꯝ ꯄꯥꯈꯠꯅ ꯀꯧꯔꯛꯂꯤꯕꯗꯨꯕꯣ?" ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥ ꯑꯗꯨꯅ ꯊꯣꯡ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ "ꯅꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ "ꯆꯥꯛꯈꯨꯝꯗ ꯂꯩꯕꯅꯤ ꯄꯥꯕꯨꯡ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥ ꯑꯗꯨꯅ "ꯂꯥꯎ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯗꯣ ꯃꯃꯥꯅ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯅ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯅꯈꯣꯏꯅ ꯂꯥꯎꯅꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨꯅꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥꯅ "ꯑꯩ, ꯂꯩꯀꯥꯏꯁꯤ ꯅꯍꯥꯟꯋꯥꯏꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯅꯦ ꯒꯨꯔꯨꯡ 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 ꯆꯦꯟꯅꯔꯤ꯫ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯅ ꯍꯧꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯂꯨꯔꯁꯤꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯅ "ꯀꯔꯤꯅꯣꯗ, ꯅꯍꯥꯟꯋꯥꯏ ꯑꯃꯥꯏꯕꯅ ꯈꯣꯏꯔꯝꯕꯗꯒꯤ ꯐꯈ꯭ꯔꯗꯥꯏꯅꯦ? ꯁꯥ ꯁꯟ ꯍꯨꯏ ꯑꯣꯏꯔꯝꯒꯅꯤꯗ." "ꯑꯩꯕꯨ ꯁꯥ ꯁꯟ ꯍꯨꯏꯒꯤ ꯃꯈꯣꯜ ꯈꯪꯗꯕꯗꯧꯅ ꯊꯥꯖꯗꯕ ꯇꯧꯒꯅꯨꯅꯦ꯫ ꯆꯠꯅꯅꯕ ꯇꯧꯁꯤꯀꯣ? ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯍꯌꯦꯡꯂ ꯍꯥꯡꯆꯤꯠꯂ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯗꯤ ꯀꯌా ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯅꯤꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ, "ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣꯅꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯠꯇꯅ ꯇꯝꯅꯔꯤꯕꯁꯤꯕꯣ? ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯂꯧꯔꯤꯕ? ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯊꯨꯡꯂꯤꯕꯅꯣ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯂꯥꯛꯈꯤ꯫ ꯀꯣꯜ ꯂꯥꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯗꯣ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯠ ꯋꯥꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯉꯅ "ꯑꯣꯏ ꯃꯇꯥꯎ, ꯀꯩꯗꯧꯔꯤꯒꯦ? ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯎꯗꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯔꯨꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯅ "ꯑꯁ ꯏꯇꯥꯎ, ꯅꯪꯕꯨ ꯄꯥꯎ ꯀꯔꯤꯝ ꯇꯥꯗ꯭ꯔꯤꯕꯣ?" "ꯀꯔꯤ ꯄꯥꯎꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯇꯥꯗꯦꯅ." "ꯍꯦꯔꯥ, ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯦꯃꯤ." "ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕ?" "ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯅꯠꯇꯦꯁꯦ, ꯑꯩꯅ ꯊꯦꯡꯅꯔꯛꯄꯒꯤ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ." ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯨꯡꯅꯁꯨ ꯀꯤꯕ ꯐꯥꯎꯔꯛꯂꯗꯨꯅ "ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯂꯔꯣꯏ, ꯑꯩ ꯐꯣꯟ ꯊꯝꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯊꯪ ꯄꯥꯎ ꯁꯟꯗꯣꯛꯅꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯄꯥꯟ ꯊꯣꯛꯅꯗꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ "ꯍꯦꯔꯥ, ꯀꯔꯤꯅꯣꯗ, ꯉꯍꯥꯟꯋꯥꯏꯗꯤ ꯃꯤ ꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯗꯨꯃꯛꯇꯤ ꯌꯥꯎꯕ ꯅꯠꯇꯦ. ꯉꯍꯥꯟꯋꯥꯏ ꯈꯔ ꯀꯤꯈꯤꯕꯗꯨꯗ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦꯅꯦ." ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯅ ꯇꯥꯔꯗꯨꯅ ꯖꯤꯟꯃꯥꯛꯁ ꯃꯄꯥꯕꯨꯡꯅ "ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯔꯤ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯇꯃꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯌꯦꯡꯈꯤꯕ ꯌꯦꯡꯕꯤꯔꯝꯕ ꯑꯃꯥꯏꯕ ꯑꯗꯨ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ. ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯄꯨꯟꯗꯕ ꯌꯥꯔꯔꯣꯏ." ꯑꯁꯨꯝꯅ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ
ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯊꯦꯡꯅ ꯀꯥꯁꯤꯗ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ?" "ꯈꯨꯔꯥ, ꯀꯔꯤ ꯄꯥꯎꯅꯣꯅꯦ?" "ꯁꯨꯝꯗꯧꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯉꯣ ꯆꯧꯕꯜꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯁꯤꯕꯒꯤ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯆꯠꯅꯅꯕ ꯇꯧꯁꯤꯗꯅ." "ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯏꯊꯟꯇ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯅꯪ ꯍꯧꯕ ꯂꯥꯛꯂꯤꯕꯁꯤꯅꯤ." "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ, ꯑꯋꯣꯏꯔꯅꯦ?" "ꯍꯣꯏꯅꯦꯍꯦ ꯏꯕꯨꯡꯉꯣ, ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯂꯥꯛꯏꯅꯦ." "ꯍꯣꯏ, ꯐꯔꯦ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯐꯤꯔꯣꯟꯁꯦ ꯑꯃꯨꯛꯇ..." "ꯌꯥꯔꯦ ꯌꯥꯔꯦ, ꯀꯔꯤꯒꯤ ꯐꯤꯔꯣꯟꯅꯣꯅꯦ? ꯑꯗꯨ ꯐꯔꯦ ꯀꯩꯅꯣꯅꯦ. ꯂꯥꯎꯆ ꯆꯠꯅꯅꯕ ꯇꯧꯁꯤ. ꯊꯦꯡꯊꯈ꯭ꯔꯕꯅꯤꯅꯦ, ꯌꯥꯎꯕ ꯑꯃꯨꯛ ꯅꯪꯍꯧꯔꯣꯏ. ꯆꯠꯄꯅꯦꯗꯅꯁꯨ ꯆꯠꯄ, ꯌꯥꯎꯕ ꯅꯪꯗ꯭ꯔꯒꯗꯤ ꯀꯔꯤ ꯀꯥꯟꯅꯩ? ꯂꯥꯎ." ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯁꯨ "ꯍꯣꯏꯗ, ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ "ꯈꯨꯔꯥ, ꯀꯔꯤꯅꯣꯅꯦ? ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯗꯤ ꯈꯨꯔꯥ ꯆꯧꯕꯜ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇꯅꯁꯨ ꯅꯠꯇꯅ." "ꯏꯕꯨꯡꯉꯣ ꯆꯧꯕꯜꯒꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯕꯨ ꯍꯧꯖꯤꯛ ꯄꯣꯠꯂꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯣꯏꯔꯦꯗ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯅ ꯏꯉꯛ ꯉꯛꯅ "ꯑꯗꯨꯕꯨꯅꯤ ꯈꯨꯔꯥ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯄꯣꯠꯂꯣꯏꯐꯝꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯅꯠꯇꯦ, ꯑꯁꯣꯝꯗ ꯆꯠꯀꯗꯕ ꯅꯠꯇꯕ꯭ꯔꯅꯦ?" ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥ ꯑꯗꯣ ꯃꯨꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯟꯕꯒꯨꯝ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯦꯗꯅ. ꯑꯗꯨꯗꯤ ꯌꯨꯝꯁꯨ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯤꯉꯩ ꯑꯩ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯨꯕꯅ ꯐꯔꯒꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯍꯜ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ "ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯣ?" ꯑꯗꯣꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯗꯣ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯏ, ꯃꯌꯥ ꯑꯗꯣ ꯌꯥꯝꯅ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯧꯔꯕ ꯃꯌꯥ ꯑꯗꯣ ꯍꯤꯒꯠꯇꯨꯅ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯜꯂꯤꯕꯗꯣ ꯃꯉꯝ ꯁꯥꯟꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯄꯣꯔꯛꯄꯅ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯃꯗ ꯂꯩꯕ ꯀꯨꯟꯗꯥꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ "ꯅꯈꯣꯏ ꯌꯧꯔꯛꯂꯦꯗꯅ, ꯀꯗꯥꯏ ꯊꯋꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯗꯥꯂꯩꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯂꯤꯛꯂꯤ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯜꯂꯛꯄꯗꯒꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯧꯖꯤꯛ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯂꯕ ꯂꯤꯛꯂꯤ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯕ ꯐꯥꯎꯕꯗ ꯖꯤꯟꯃꯥꯛꯁꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯟꯃꯥꯛꯁꯇꯨ ꯀꯩꯗꯧꯔꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯖꯤꯟꯃꯥꯛꯁ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫
ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ ꯃꯍꯧꯁꯥꯒꯨꯝ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯉꯍꯥꯟꯋꯥꯏꯗꯒꯤ ꯍꯧꯅ ꯁꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯁꯔꯨꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯁꯤꯝꯕꯣꯜ ꯑꯃꯃꯝ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯝꯕꯣꯜ ꯑꯗꯣ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯨꯛꯅ ꯌꯦꯛꯄꯗꯧꯅꯁꯨ ꯇꯧꯏ ꯑꯗꯨꯒꯨꯝꯂꯕ ꯃꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯉꯍꯥꯟꯋꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯃꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯗ ꯍꯥꯟꯅ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯉꯍꯥꯟꯋꯥꯏꯗ ꯈꯨꯜ ꯍꯥꯠꯇꯣꯛꯇꯨꯅ ꯆꯠꯂꯨꯔꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯤꯟꯃꯥꯛꯁꯀꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯤ ꯖꯤꯟꯃꯥꯛꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯌꯥꯝꯅ ꯀꯞꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥ ꯇꯥꯅꯩ ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯤꯕꯁꯤꯕꯣ ꯉꯍꯥꯟꯋꯥꯏ ꯑꯃꯨꯛ ꯐꯔꯨꯔꯕꯅꯤ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯉꯍꯥꯟꯋꯥꯏ ꯐꯍꯟꯈꯤꯕ ꯑꯃꯥꯏꯕꯗꯨ ꯀꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯍꯜꯂꯤꯕꯁꯤ ꯃꯔꯨ ꯐꯨꯛꯄ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯀꯗ꯭ꯔꯥ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅ ꯏꯕꯨꯡꯉꯣ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯇꯝꯅꯅ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯂꯥꯏ ꯇꯤꯟꯒꯤ ꯂꯥꯏꯆꯠ ꯃꯥꯟꯗꯦꯀꯣ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨ ꯀꯧꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯑꯃꯨꯛꯇꯪ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯅꯈꯣꯏ ꯊꯤꯟꯊꯔꯒꯅꯨ ꯉꯁꯤꯔꯥ ꯍꯌꯦꯡꯂ ꯑꯃ ꯀꯧꯔꯅꯕ ꯇꯧꯁꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯤꯟꯃꯥꯛꯁꯅ ꯉꯁꯤꯃꯛ ꯍꯦꯛꯇꯃꯛ ꯑꯩ ꯀꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜꯁꯤꯡꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯇꯣꯝꯇ ꯍꯦꯛ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪꯕꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯈꯪꯕ꯭ꯔꯥꯅꯦ ꯍꯣꯏ ꯈꯪꯖꯩ ꯏꯄꯨ ꯉꯍꯥꯟꯃꯨꯛ ꯆꯠꯄꯗꯨꯁꯨ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯆꯠꯂꯤꯕꯅꯤ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯠꯂꯣ ꯉꯁꯤ ꯅꯈꯣꯏꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯅꯅꯕ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯁꯨ ꯌꯥꯏ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯃꯗ ꯍꯦꯛꯇ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯂꯕꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯏꯄꯨ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯊꯤꯟꯊꯕ ꯐꯠꯇꯦ ꯑꯩꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯅꯤꯡꯉꯕꯅꯤ ꯖꯤꯟꯃꯥꯛꯁꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯔꯅꯁꯨ ꯑꯗꯨꯅ ꯐꯒꯅꯤ ꯖꯤꯟꯃꯥꯛꯁꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯊꯕꯛ ꯑꯁꯦ ꯊꯤꯟꯊꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯔꯦꯟ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯃꯛ ꯉꯥꯛꯊꯣꯛꯈꯤꯅꯤ ꯀꯔꯤ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯂꯩꯔꯣꯏ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯉꯁꯤꯃꯛ ꯀꯧꯔꯨꯅꯅꯕꯒꯤꯗꯃꯛ ꯋꯥ ꯇꯥꯅꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯋꯥ ꯇꯥꯅꯕ ꯌꯥꯕ ꯇꯥꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯀꯧꯕ ꯑꯗꯣ ꯃꯈꯣꯏ 5 ꯆꯠꯄꯗ ꯇꯥꯔꯝꯃꯤ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯗꯨꯡꯉꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯒ ꯄꯨꯟꯅ ꯃꯈꯣꯏ 5 ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ 5 ꯑꯗꯣ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯥꯏꯕ ꯑꯗꯣ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯛꯂꯤ ꯃꯇꯝꯗꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯇꯥꯔꯕꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯧꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯂꯧꯕꯨꯛꯇꯒꯤ ꯀꯧꯈꯠꯅꯔꯤꯉꯩ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯐꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯀꯅꯥꯅꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯜꯂꯔꯒꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕ ꯖꯤꯟꯃꯥꯛꯁ ꯗꯨꯡꯉꯥ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ 5 ꯄꯨꯝꯅꯃꯛ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨ ꯌꯧꯕꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯑꯗꯨ ꯌꯥꯎꯗꯅ ꯆꯠꯂꯕꯗꯤ ꯃꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯃꯤ ꯑꯃꯃꯝ ꯁꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ 5 ꯆꯠꯂꯕꯅꯤꯅ ꯃꯈꯣꯏ 5 ꯄꯨꯂꯞ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ नत्रगना मखोई मंगा सुबदुता अमता हरक्तबसु यारदोरिबरा आसोमना मखोई वखन ngaya खल्लबगी तुंगदा अमाइबा अदुदा मखोइना हाइरि नुमित हेक ताखरबदी पु अखुना लैरिबा खुंगंग अदुदी मी हेक्तमक्सी मरमदुना
ꯏꯄꯨꯒ ꯂꯣꯏꯅꯅ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯐꯒꯗ꯭ꯔꯥꯅ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯈꯣꯏ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯄꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯂꯒꯦ ꯏꯄꯨꯒꯤꯁꯤꯗ ꯑꯍꯤꯡ ꯂꯦꯞꯄ ꯀꯔꯤ ꯀꯥꯏꯕꯒꯦ ꯏꯁꯨꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅꯕꯨꯗꯤ ꯐꯕ ꯋꯥꯅꯤ ꯑꯗꯨꯕꯨꯅꯦ ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦꯅꯦ ꯉꯁꯤꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯃꯤ ꯂꯩꯍꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯆꯠꯊꯣꯛꯄꯁꯨ ꯌꯥꯗꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯕꯁꯨ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯂꯥꯏ ꯌꯦꯡꯂꯣꯏꯀꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯅꯈꯣꯏ ꯃꯉꯥ ꯁꯨꯔꯤꯕꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯁꯨ ꯍꯣꯏꯗ ꯑꯩꯈꯣꯏ ꯃꯉꯥ ꯁꯨꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯨꯅꯦꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯅꯅꯕ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯈ꯭ꯔꯦ ꯃꯐꯝ ꯑꯗꯣ ꯃꯝꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯈꯨꯜ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯌꯧꯅꯅꯕ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯑꯉꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯂꯩꯆꯤꯜ ꯆꯕꯨꯟ ꯄꯥꯏꯔꯤꯕꯗꯨꯁꯨ ꯃꯈꯣꯏꯅ ꯎꯔꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯏꯃꯨꯡꯗ ꯂꯩꯕꯅꯤꯅ ꯃꯄꯥꯜꯗ ꯇꯧꯔꯤꯕ ꯁꯛꯇꯝꯁꯤ ꯑꯃꯠꯇꯕꯨ ꯎꯔꯨꯗꯕꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯎꯔꯦꯗꯅ ꯌꯦꯡꯉꯨꯅꯦ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯩꯈꯣꯏꯅ ꯆꯪꯂꯨꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯦ ꯋꯥꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯟ ꯂꯩꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨꯁꯤꯡꯅ ꯁꯥꯡꯅ ꯆꯠꯂꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯜꯂꯤ ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨ ꯐꯥꯎꯕ ꯑꯃꯨꯕ ꯃꯩꯈꯨꯅ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯤꯉꯩ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕꯗꯤ ꯃꯤ ꯃꯥꯟꯕ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯒꯤ ꯃꯈꯥꯉꯩꯗꯤ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯃꯈꯣꯏ ꯃꯉꯥꯅ ꯎꯔꯛꯏ ꯃꯗꯨ ꯎꯔꯛꯄꯗ ꯃꯈꯣꯏ ꯃꯉꯥꯅ ꯈꯜꯂꯤ ꯑꯩꯈꯣꯏꯁꯤ ꯉꯁꯤ ꯄꯨꯂꯞ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯣ ꯃꯗꯨꯗ ꯇꯨꯡꯒꯅ ꯍꯦꯔꯥ ꯑꯩꯈꯣꯏ ꯃꯉꯥ ꯁꯨꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯣꯡꯅ ꯆꯠꯇꯨꯅ ꯂꯩꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯉꯥ ꯌꯨꯝ ꯌꯧꯅꯅꯕ ꯀꯟꯅ ꯆꯦꯟꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯅꯔꯤꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯟꯃꯥꯔꯛꯁꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯕꯨꯗ꯭ꯔꯨꯡ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯉꯥꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯇꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯁꯥ ꯄꯥꯟꯗꯨꯅ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯏꯔꯛꯂꯤꯕꯗꯣ ꯆꯤꯡꯂꯦꯝꯕꯅ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕ ꯆꯦꯜꯂꯝꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯈꯣꯡꯖꯦꯜ ꯑꯗꯣ ꯆꯤꯡꯈꯠꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯄꯥꯏꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯆꯦꯜꯂꯤ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯄꯥꯏꯔꯛꯂꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯌꯦꯡꯂꯛꯄꯗꯁꯨ ꯑꯋꯣꯏꯕꯃꯛꯀꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯟꯕ ꯃꯈ꯭ꯋꯥꯡ ꯃꯈꯩꯗꯤ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯄꯥꯏꯔꯛꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯇꯨꯡ ꯏꯊꯪ ꯊꯪꯅ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯤ ꯑꯗꯨꯝꯅ ꯂꯩꯍꯧꯕꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯂꯩꯍꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯏ ꯑꯗꯨꯝꯅ ꯌꯦꯡꯅꯔꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯈꯪꯂꯤ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯁꯨꯝꯗꯨꯅ ꯊꯝꯍꯧꯔꯕꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯊꯋꯥꯏ ꯍꯤꯡꯍꯟꯅꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯥꯍꯧꯔꯕ ꯃꯃꯥꯟꯅꯕ ꯑꯗꯣ
ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ, ꯑꯗꯨꯕꯨ ꯀꯟꯅ ꯆꯦꯟꯃꯟꯕ ꯑꯗꯨꯅ ꯃꯈꯣꯏ ꯋꯥꯔꯗꯨꯅ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯞꯅ ꯑꯃꯨꯛ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯃꯣꯏꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯕ ꯂꯩꯆꯤꯟ ꯃꯌꯥꯝꯅ ꯀꯨꯞꯁꯟꯈ꯭ꯔꯕꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯣ ꯃꯁꯤ ꯂꯦꯡꯕꯒꯨꯝ ꯇꯧꯏ꯫ ꯎꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯃꯔꯤ ꯇꯥꯗꯨꯅ ꯇꯤꯡꯊꯣꯛꯂꯒ ꯃꯈꯣꯏ ꯃꯔꯤꯕꯨ ꯐꯥꯖꯤꯟꯅꯕꯒꯤ ꯇꯧꯔꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯤꯔꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯕ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯎꯞꯁꯤꯟꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯀꯨꯞꯁꯤꯟꯈ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯟ ꯃꯥꯔꯛꯁꯅ "ꯏꯇꯥꯎ, ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯆꯦꯜꯂꯁꯤ" ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯤꯡꯂꯦꯝꯕꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨ ꯆꯤꯡꯂꯦꯝꯕꯅ "ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩ ꯉꯥꯏꯔꯝꯗꯅ ꯆꯦꯜꯂꯤꯗꯨꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯨꯡꯒꯅ "ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯥꯟꯊꯣꯔꯛꯏꯕ? ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯛꯊꯔꯒ ꯂꯩꯈꯤꯕꯗꯨ ꯀꯩꯗꯧꯒꯦꯕ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯅ "ꯑꯩꯅ ꯍꯧꯖꯤꯛ ꯇꯨꯁꯟꯕꯗꯨꯗꯅꯦ ꯑꯃꯨꯕ ꯈꯨꯠꯁꯥ ꯃꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯐꯥꯖꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯅꯣꯏꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯅ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ, ꯁꯣꯝꯗ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯤꯡꯂꯦꯝꯕꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃꯅ ꯄꯤꯛꯊꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯔꯨꯒꯤ ꯃꯊꯛ ꯃꯈꯩꯗꯤ ꯄꯨꯍꯥꯡ ꯍꯥꯡꯍꯜꯂꯤ, ꯑꯗꯨꯒ ꯈꯨꯔꯨꯒꯤ ꯃꯈꯥꯉꯩꯗꯤ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏ ꯆꯤꯡ ꯑꯃꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯤꯡ ꯑꯃꯗ ꯀꯥꯈꯠꯂꯛꯄ ꯑꯗꯨꯗ ꯖꯦꯟ ꯃꯥꯔꯛꯁꯅ "ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯣ? ꯂꯝꯕꯤ ꯑꯣꯟꯅꯗ꯭ꯔꯣ?" ꯑꯗꯨꯝꯅ ꯗꯨꯡꯒꯗ ꯍꯥꯏꯕꯗꯨꯗ ꯗꯨꯡꯒꯅ "ꯍꯣꯏꯅꯦ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯗꯤ ꯆꯤꯡꯂꯣꯝꯗ ꯆꯠꯂꯦ, ꯂꯝꯕꯤ ꯑꯣꯟꯅꯔꯦ." ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯗꯣ ꯆꯞ ꯂꯦꯞꯄꯒ ꯃꯈꯣꯏ ꯃꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯁꯥꯡ ꯁꯥꯡꯂꯤ, ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤꯕ ꯐꯠꯇ꯭ꯔꯕ ꯃꯃꯤꯠ ꯉꯥꯡꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯟ ꯃꯥꯔꯛꯁꯅ ꯗꯨꯡꯒꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯟꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯃꯍꯥꯛꯇꯤ ꯀꯗꯣꯝꯗꯅꯣ ꯈꯪꯗꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯍꯧꯖꯤꯛ ꯆꯦꯟꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯖꯦꯟ ꯃꯥꯔꯛꯁ ꯑꯃꯗꯤ ꯗꯨꯡꯒꯅ ꯈꯪꯉꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒ ꯆꯤꯡꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯥꯟꯅꯕꯗꯨꯁꯨ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯦꯟ ꯃꯥꯔꯛꯁ ꯑꯃꯗꯤ ꯗꯨꯡꯒꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯅ ꯌꯨꯝꯂꯣꯝꯗ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯊꯦꯡꯅꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎꯔꯗꯨꯅ "ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯀꯅꯥ ꯂꯩꯒꯦ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯗꯣ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯣꯜ ꯁꯥꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯕꯨ ꯀꯧꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯈ꯭ꯔꯤ꯫ ꯃꯗꯨꯗꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯆꯕꯨꯟ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯈꯨꯔꯨꯒꯤ ꯃꯊꯛ ꯃꯈꯩꯗꯤ ꯏꯍꯥꯡ ꯍꯥꯡꯂꯒ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯃꯗꯤ ꯃꯥꯡꯒꯣꯜ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯨꯒꯤ ꯃꯈꯥ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯑꯃꯨꯕ ꯃꯩꯈꯨꯅ ꯆꯕꯨꯟ ꯆꯠꯂꯤꯕ ꯑꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯊꯣꯡꯅꯥꯎꯗꯣ ꯄꯔꯞ ꯂꯣꯟꯁꯤꯟꯅꯗꯨꯅ ꯃꯄꯥꯟꯗ ꯑꯣꯏꯍꯧꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯤꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫
somdana kamdori Janmax amati dunga lambi khangdana lambi ngawkhiduna makhoi lor duna chili adumna lorga chen badu ta Janmax to pukri amada chen tharuduna mahak pukri aduda tasalli mahana pukri aduda hek tasanbaga dungna su pukri aduda songthari mahak su udaduna pukri aduda songtharai bani adumna makhoyani pukri aduda hek tabaga pukri adugi ising do mai muk sai mai gumna sarba ising aduda makhoi ani phrang songduna yamna kana lauri adumna makhoi ani na yamna kana lawbado pukri adugi mapu oiba haibadi pukri adugi mapada leiba yum aduna yamna hauna takhi masidagi di yum aduda leiba mising aduna chenthokduna kaidorabano haibadu yenglusi haiduna honari gai hawjikti lauramba do tumin leinakhri matamadu da makhoi sing aduna khalli Mojik lauram liba singa to phatraba butpret timulai musinga to na tawpa sodana oiramgani haiduna khalli asamna tawduna hawjikti numidang wairamgi pung 3 makhai khare helakpa nipan tarakpa aduwaida makhoi amaiba kawba chatkhiba makhoi manga khul aduta thawai mangkhri asumna hawjikti makhoi manga gi thawai mirel lado khul aduka thangana leiriba khul amada leiriba kundalai kobi nupi adugi manakta amuk puduna laklei Matamatuta kundalaina ngasi di thawai manga puraka lakpa duta thawai manga adubu puraklipa laimusinga duta yamna harauna thagatpa phongdoklami amadi makhoina pamsapa polam chairam kayama katuna yamna harau nungai halami matamatuta laimusinga duna kundalaida hairi amaibi karigumba ikhoina thawai si mayam mama puraklabadi nang ngasi ikhoida katliba sigumna mayam katkara adumna hanglakpadada kundalina katkani nakhoina amukta thawai mayam amama puraklabadi hena katkadoribani wafam adu tabada laimusing aduna adudi hayengdi aikoi tara hena porake asomta haineraduna hawjikti laimusing adu summangkhri kundalai ngasikidi masin oklagani khaladuna mahak imunglomda adumak changkhri asomna tawduna matamadu hawkhri numidangi pung 12 khara helakpa adwaida ngasai makhoi manga na kauba laklamba amaiba ado mahaki yumgi maninglomda thori mahana adumna throklaga nakje tungmang akoiba aduta koyeng jingi masidagi di mahakna masinda murum lewa khara soli aduga khubakna malem laimaida namlaga mamit ado tapna pangkhlai adumna pangkhlakpada amaiba adugi mamit aduti musinmuna pangi maruda natana mahaki masapuna mag matu chompa horakli matu chombada natana mahaki khujin sangtorakli aduda natana mahaki makhong makhut punamak migi mawong amata malaktri tapna karigumba sa makhal ama onthorakli asumna sa makhal ama onthorokpaduta mahaki yamna harauna nukli adumna tawduna hawjikti mahak yamna wang chawrpa amati masa mau pharba mapangan jamna kallaba sa ama onthorakli adumna mahakna sa onba ngamba aduta amaiba aduti yamna harau khiduna mahak hawjikti magi makhada amaiba punamak thamba ngamlagani mangodagi hena mapangan kanba amaiba amata leiraroi haiduna yamna harau khi matamaduda mahakna khanjai aina leiriba khul asiga thangna leiriba khul macha sida amaibara khangdaba yamna hai singlaba maiba maibi amana khul asida butpret mayam ama thajinduna awana tarmada natana khul asida leiriba thawai punama mahakna paisinduna laikhri masi hayengdi aida soina thidoktuna amaibira madugi mathakta aida landadaba yadri aigi ikhada mahakna leige haiba yarabadi mahakpu aina ngakpigani karigumba yadrabadi mahakpusu aina namduna hatki khangani asumna khallaga mahak macha matomta yengjaduna yamna harauri masidagidi mahakna hauji lai tin thoktuna mi hadi haidiba leikai khul aduda mahak chatuna kari tawribaga haibado yenglukhige khalladuna mahak yamna sana wangna sungladuna hauji leiriba tamnaba amadi thawai mathang lauriba leikai khul aduda mahak laklei mahana khul adu yorokpadadi toromliba saktam adu ubata mahak angakpa poi laikai khul aduki yum punamak lau hingkhol amadi leiriba punamak loinamak amuba maikhuna puma mamsillamli maruda natana kirapa tinmulai mu mayam amaki saktam dasu leiri madu ubata amaiba aduna khalli
ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯑꯆꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯔꯛꯂꯤꯕꯅꯤ꯫ ꯐꯩ, ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯤ꯫ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯃꯥꯏꯕ ꯑꯃ ꯑꯩꯅ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯣꯜꯂꯤꯕ ꯁꯥ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜꯁꯨ ꯈꯪꯅꯤꯡꯂꯤꯕꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯤ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯑꯁꯤꯕ ꯍꯛꯆꯥꯡ! ꯑꯣ, ꯉꯁꯥꯏ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯂꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯁꯤꯗꯨꯅ ꯇꯥꯔꯦꯗꯅ꯫ ꯐꯔꯦ, ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯔꯣই꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯄꯨꯂꯞ ꯊꯝꯕꯤꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯆꯧꯕ ꯁꯥꯖꯥꯎ ꯑꯃ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯁꯣꯔꯣꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯄꯔꯦꯡ ꯊꯥꯅ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯒꯤ ꯇꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯅꯝꯃꯤ꯫ ꯑꯗꯨꯃ ꯇꯧꯕꯗꯒꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯉꯝꯕ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯣ ꯍꯦꯟꯅ ꯍꯔꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯆꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯉꯛꯇꯨꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯆꯤꯡꯂꯦꯝꯕ ꯖꯤꯟꯃꯥꯛꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯆꯠꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏ ꯃꯉꯥꯅ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗꯕꯨ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯐꯣꯟ ꯇꯧꯕꯁꯨ ꯑꯃꯠꯇ ꯄꯥꯏꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯗꯨꯅ ꯃꯈꯣꯏ ꯊꯣꯛꯂꯒ ꯊꯤꯔꯨꯁꯤꯔꯥ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯕꯅꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗꯤ ꯃꯈꯣꯏꯁꯨ ꯀꯤꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯑꯣꯏꯔꯝꯂꯤꯕ ꯕꯤꯀꯥꯔ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯒꯗꯕ ꯐꯥꯎꯕ ꯀꯤꯅꯔꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤ ꯄꯥꯎ ꯇꯥꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯈꯟꯅꯔꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯂꯩꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯃꯉꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯐꯝ ꯀꯌꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯖꯔꯝꯂꯕꯁꯨ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯈꯣꯏ ꯃꯉꯥꯅ ꯁꯤꯕ ꯑꯗꯨꯗꯤ ꯑꯅꯤ ꯑꯃꯅ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯒ ꯑꯃꯅ ꯆꯤꯡ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯒ ꯑꯃꯅ ꯁꯣꯔꯣꯛꯇ ꯑꯗꯨꯃꯥꯏꯅ ꯆꯥꯏꯊꯣꯛꯂꯒ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯕꯗꯗꯤ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏ ꯂꯩꯔꯝꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯉꯔꯥꯡ ꯆꯣꯡꯂꯤꯕꯁꯤꯡ ꯑꯗꯣ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯃꯗꯤ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯗꯨꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯆꯪꯂꯛꯄꯗ ꯊꯦꯡꯅꯔꯤꯕ ꯌꯨꯝꯁꯤꯡ ꯈꯔ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯍꯧꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯉꯥꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯂꯞ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯤ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯤ꯫ ꯃꯔꯝꯗꯤ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯅ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯈꯛꯇꯃꯛ ꯂꯧꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯇꯪ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡꯗꯕꯨ ꯊꯣꯛꯂꯨꯔꯕꯗꯤ ꯑꯅꯤ ꯑꯣꯏꯁꯅꯨ ꯑꯃ ꯑꯣꯏꯁꯅꯨ ꯆꯥꯝꯃ ꯑꯣꯏꯁꯅꯨ ꯑꯗꯨꯃꯛ ꯁꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈꯤꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯈꯔꯅ ꯑꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ, ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯍꯥꯏꯔꯨꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕ ꯑꯗꯨ ꯀꯧꯕ ꯆꯠꯄꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏ ꯃꯉꯥ ꯑꯁꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯑꯗꯨꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯅꯈꯣꯏꯗ ꯍꯥꯏꯔꯒꯦꯀꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯄꯣꯠꯂꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯄꯣꯠꯂꯣꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯞꯆꯈꯤ꯫ "ꯂꯩꯀꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯗꯤ ꯊꯋꯥꯏ ꯀꯠꯂꯦꯗꯀꯣ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ
नुमित अदुगी नुंथिल पुंग अनि ताबदा खुल मयाम यावना आमाइबा अदुगा वारी सानरी मतम अदुदा आमाइबा अदुना करी करीनो खरा तौदुना लेकाई खुल अदुदा थोकलिबदो कनानानो हाइदुना महाना येंबा हौरक्ली मसिदगिदी महाना खंगले खुल असिगा थंगना लेरिबा खुल अमदगी लाइमुसिंग असे थारकपनि हाइबा खंगले मसिदगिदी आमाइबा अदुना मयामदा हाइरई मयाम हौजिकती कलिसु नुसा थिबिदुरगनु लेकाई असिदा कनागुम्बा अमना तिनमु लाइमु मयाम अमा थाजिल्लक्तुना मी सिंसे मथंग मथंग हालकपनि अदुबु हौजिकती लाइमु सिंग अदुबु थारकलिबा मफम अदु अइना खंगली अदुना होरे नुमिदांग अइना लैताइनगनी अदुना होरे नुमिदांग अइना लैताइनबा मतमता सागा अमदी करिगुम्बा पोलम चेरम खरा चंगनी मदु हाना सिल्लांगनबा तौसी असोमना हाइरकपदुदा मयामना करी करी पोलम चंगदबनो हाइदुना हंगी मतमदुदा अमाइबा अदुना मुन्ना वखन खल्लबगी तुंगदा येनबी अमुबी मंगा अदुगा पोलम चेरम हाइरम तरेत लैरम तरेत अतयति पोलम चेरम खरा कसु हाइरी मदुदा नतना सनलाबा अमसु चंगनी हाइरी वफम अदु ताबदा मयामना करीनुनि ओजा माइबा ngahanu khoirambadadi kaisu yamna changdi aduga handak khoirambadadi anthungno yamna changlibasina karigino adumna hairakpaduda amaiba aduna nakhoibu matam kharagi namsillaga thamaga amuk saphoglapadu pamrane natragana pungloi lochinkibadu pamro adumna hanglakpaduda mayamna pungloi lochinbiramu odana hairiba polam chairam khodimak aikhoi loina katlagi hairi masidagidi amaiba aduna phare phare adudi polam chairam singado नुमित ताद्रिंगै की मनुंगदा सिल्लांगनब तौ नुमित हेक ताखरबदी नखोइदी महौसागुम युमदगी मपान थोकप यारोय आइना थोकप लैताइनगदबनी हाइरी वफम अदुमक मयामनसु पामली मरमदी लैताइनबदो मखोइ यावनिंगदी असोक अपन मिसि मिना यावगनी हाइदुना मासिदगिदी अमाइबा अदुना पोलम चेरम सिंगदो हौजिक सिन लांगलो हाइदुना हाइरकपदगी लेकाइ मयामना सिन लांगब हौरकली अदुमना सिन लांगब लोइरकपदा हौजिकती नुमिदांग वाइरमगी पुंग मरी तासलकली नुमित तासलकपदुदा मयामदी किनबा हौरकली ओजामाइबा पोतम चेरम सिंगदु सुरबरा हाइदुना हंगी मतमदुदा अमाइबा दुना सुरे सुरे येन अमदी सन्नसी यावरबनिना हौजिकती लोइनमक सुरबगुमनी फरे फरे मयाम सागन चारना तुमनरुरो हौजिकतगी हयेंग नोंग गांजु फावबदि नखोइ कनामतना थोलकपा यारोइको करिगुम्बा थोलकलबदी थोलकलिबा मी अदो थवाई मांगदौरिबनी अदुगी सुमथक्ता थोलकलिबा मी अदुगी सागैनाते यावना पुलप सिगदौरिबनी मरम अदुना नखोइना थोकपदि लायदना थौनाउदगी फावबा येंलोइदबनिको असोमना हाइरकपदुदा मयामदो किनदुना होय ओजामाइबा अदुदी अइखोइ युम युमदा हनखरके हाइदुना मखोइ युम युमदा हनखरै मतमदुदा अमाइबा अदुना खल्ली फै अइगी पांगल लसी हेन कन्नबगिदमक्ता येन अमती सन्नसे अइना साथोक्लगी अदुगा खुंगंग असिदा लाइथक्लिबा मियुय अदुगी मनाक्ता चत्तुना महांगना तौरिबा थबक अदो अइ येंलुदबा याद्रे आसमना खल्लगा महाक नुमित तारकपदो यामना वाना ngaiki आसमना nglairabagi tungda hojikti numit taslakli numidang aduda amaiba aduna ngarang mahangna tawkibagum lewa mantra kaya ma sunaduna khubak aduna malem laimaida nami adumne hek nambaga ngarangi matawgum yamna wang chawraba mapangan jamna kallaba sa ama onthorakli adumna sa wai lai wai karigumba chaktam ama onthorakpaduda mahak yamna harawi ngarang su yaba ngasi su yaba sida mahak hena hena harau bhaibado oiri masidagidi mahangna mage mamangda leiriba chawraba sanlaba do mahangna yamna munna yenglaga songsillaktuna mahaki sanglaba khujil aduna sallaba ado machet machet khodatuna machet machet phaktuna chathokli adumna chathokpa aduda sanlaba aduki ikhengda natana kallaba saru sarang phawba mahangna loinamak chathokli karigumba amata lemhandaba haibado oiri मधु नतना येंसिंग अदुसु महांग चाथोकली अदुमना चाथोकपा अदुदा मागी मपांगल अदो हानदगी हेना सरुप चामा चामा कंखलकली मसिदगिदी महांगना हौजिकती बुतसिंग अदुबु थरकलिबा खुल अदुदा चत्तुना हौजिकती क्रानानो हाइबदो येंतुकलुरगी हाइदुना बुतसिंग अदो लाकपा ngaidुना लेरी ngaiहak लेरगा खुंगंग अदुदा तिमु लैमु मयाम अमा लाक्तुना अमदी खुल अदुदा अमुबु मैखु मयाम अमा लेचिन थाजलकपा अदो महांगना थिंगनरी अदुमा तौरकपा अदुदा महाकसु लोइनमक खंगली हौजिकती फत्रबा तिमु लाइमुसिंग अदो
ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯕꯒ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯎꯕ ꯂꯥꯏꯃꯨ ꯑꯃꯗ ꯃꯍꯥꯛꯅ ꯆꯣꯡꯁꯤꯟꯗꯨꯅ ꯅꯝꯂꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯝꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯕꯨ ꯈꯪꯗꯕ꯭ꯔꯥ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯋꯥꯡ ꯆꯥꯎꯔꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯃꯤꯠꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯔ ꯂꯥꯏꯔ ꯁꯥꯔ ꯈꯪꯗꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯣꯏ ꯂꯥꯏ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯂꯥꯏ ꯅꯈꯣꯏꯁꯨ ꯁꯤꯕꯗꯤ ꯀꯤꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯅꯥꯏ ꯂꯥꯏꯃꯨ ꯑꯩꯈꯣꯏꯅ ꯁꯤꯔꯒꯅ ꯅꯣꯔꯣꯛꯇ ꯆꯠꯂꯤꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯅꯣꯔꯣꯛꯇ ꯇꯥꯕ ꯁꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯜꯂꯕ ꯁꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯁꯤ ꯀꯅꯥꯒꯤ ꯄꯥꯈꯣꯟ ꯑꯣꯏꯅ ꯂꯥꯛꯄꯅꯣ ꯃꯗꯨ ꯍꯥꯏꯗꯣꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯗ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯂꯥꯏꯃꯨ ꯆꯅꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯨꯆꯤꯡꯕꯗꯨ ꯀꯅꯥꯅꯣ ꯃꯗꯨ ꯍꯥꯟꯅ ꯐꯥꯒꯗꯕꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯪ ꯃꯅꯥꯛꯇꯅꯤ ꯃꯪ ꯃꯅꯥꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯨꯆꯤꯡꯕꯗꯣ ꯐꯝꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯣ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯉꯪꯗꯨꯅ ꯆꯣꯡꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯨꯆꯤꯡꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯣ ꯑꯩꯗꯤ ꯅꯪꯒꯤ ꯂꯥꯏ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯎꯔꯣꯏ ꯉꯁꯤ ꯅꯍꯥꯛꯅ ꯎꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯅꯣꯔꯣꯛ ꯃꯥꯏꯀꯩ ꯄꯥꯡꯂꯝꯗꯥꯏ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯝꯅ ꯅꯣꯔꯣꯛ ꯃꯥꯏꯀꯩ ꯄꯥꯡꯂꯝꯗꯥꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯅꯍꯥꯛꯇꯤ ꯃꯗꯨ ꯀꯔꯝꯅ ꯈꯪꯉꯤꯕ ꯂꯥꯏꯃꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯅꯣꯔꯣꯛꯇ ꯆꯍꯤ 10 ꯂꯩ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯉꯤ ꯑꯣ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯉꯝꯈ꯭ꯔꯒꯗꯤ ꯃꯈꯣꯏ ꯆꯍꯤ 10 ꯅꯣꯔꯣꯛꯇ ꯂꯩ ꯑꯁꯨꯝꯅ ꯈꯪꯂꯛꯄꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯩꯅ ꯈꯪꯗꯕ ꯑꯃꯈꯛ ꯂꯩꯔꯤ ꯃꯗꯨꯒꯤꯗꯃꯛ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯈꯥꯗ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯊꯝꯗꯨꯅ ꯑꯩꯅ ꯂꯥꯏꯃꯨ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯖꯥꯗꯨ ꯍꯩꯕ ꯃꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯅꯪꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯁꯥꯔ ꯃꯤꯔ ꯂꯥꯏꯔ ꯍꯤꯡꯆꯥꯕꯤꯔ ꯈꯪꯗꯕ ꯑꯃ ꯑꯣꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯜꯂꯤꯕ ꯑꯗꯨꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯨꯡꯒꯪ ꯆꯠꯇꯨꯅ ꯃꯤꯒꯤ ꯊꯋꯥꯏ ꯀꯌꯥꯕꯨ ꯃꯉꯣꯟꯗ ꯄꯤꯍꯜꯂꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯄꯤꯁꯤꯟꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯃꯍꯥꯛꯅ ꯈꯔ ꯂꯧꯏ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜꯒ ꯑꯣꯟꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯦ ꯆꯠꯊꯔꯤꯕꯅꯤ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯄꯤꯒꯅꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯄꯥꯡꯒꯜ ꯄꯤꯔꯛꯀꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯊꯋꯥꯏ ꯀꯌꯥꯕꯨ ꯂꯂꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯉꯛꯄ ꯐꯪꯅ ꯀꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯣ ꯑꯗꯨꯒꯤꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗꯤ ꯃꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯁꯣꯛꯇ꯭ꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯂꯩ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯇꯧꯔꯨꯂꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯗꯣ ꯈꯨꯜ ꯃꯤꯌꯥꯝꯅ ꯈꯪꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯈꯨꯟ ꯊꯪꯅꯕ ꯈꯨꯟꯁꯤꯡꯗ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯤꯕꯅꯤ
ꯃꯗꯨꯗ ꯅꯠꯇꯅ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯟꯁꯤꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯑꯣ, ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯈꯨꯡꯒꯪ ꯀꯌꯥꯗꯤ ꯇꯨꯝꯍꯟꯈ꯭ꯔꯦ? ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ 10ꯒꯤ ꯃꯊꯛꯇ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯎꯏꯁ, ꯑꯗꯨꯗꯤ ꯌꯦꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯍꯤꯡꯆꯥꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯁꯣꯏꯗꯅ ꯇꯥꯛꯆꯔꯒꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯃꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯅꯣ? ꯑꯩꯗꯤ ꯅꯪꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ, ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯍꯩꯅ ꯑꯁꯤꯒꯨꯝꯂꯕ ꯃꯤꯔ ꯂꯥꯏꯔ ꯁꯥꯔ ꯈꯪꯗꯕ ꯃꯤꯁꯛ ꯑꯁꯤ ꯑꯣꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃ ꯄꯥꯏꯔꯤꯉꯩ ꯑꯁꯤꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯅꯝꯊꯔꯝꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯕꯨꯁꯨ ꯅꯅꯤꯡ ꯇꯝꯍꯜꯂꯝꯒꯦ꯫ ꯃꯥꯏꯕꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯌꯥꯏꯕꯤ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯣꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥ ꯇꯥꯔꯒ ꯑꯗꯨꯛ ꯍꯧꯅ ꯅꯣꯛꯂꯤꯕꯗꯤ? ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ, ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯃꯔꯝꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯏꯕ ꯃꯆꯥ ꯑꯃꯅ ꯑꯣꯟꯕ ꯅꯪꯗꯤ ꯍꯥꯏꯌꯨꯅꯨ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯍꯤꯌꯥꯡ ꯊꯧꯕ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯨꯝꯕ ꯑꯃ ꯂꯣꯏꯁꯤꯟꯕꯗꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ, ꯐꯔꯦ, ꯀꯅꯥꯅ ꯍꯦꯟꯅ ꯀꯟꯕ, ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯖꯔꯣ꯫ ꯍꯥꯏꯌꯨ, ꯑꯃꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯥꯏꯗ ꯂꯩ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯨꯟꯗꯥꯂꯩ ꯀꯧꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯗ, ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯤ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯁꯣꯛꯄꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯃꯥꯏꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯂꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯣꯡꯊꯛꯇ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯕꯝ ꯂꯥꯎꯅ ꯆꯣꯡꯊꯔꯛꯄ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ, ꯀꯅꯥꯅꯣ ꯁꯤꯗꯤ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯦꯝꯃ ꯀꯨꯟꯗꯥꯂꯩ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯗꯥꯂꯩꯅ, ꯀꯔꯤ? ꯑꯩꯒꯤ ꯃꯤꯡꯗꯤ ꯅꯪꯅ ꯀꯔꯝꯅ ꯈꯪꯉꯤꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ, ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯕꯅꯤ꯫ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯄꯔꯤꯆꯣꯏ ꯄꯨꯝꯅꯃꯛ ꯇꯥꯔꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯏꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛ ꯈꯨꯗꯛ ꯑꯁꯤꯗ ꯇꯣꯛꯎ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯪ ꯑꯃꯅ ꯄꯔꯞ ꯂꯥꯛꯂꯒ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯗ ꯑꯩꯅ ꯍꯦꯛꯇꯃꯛ ꯂꯣꯏꯁꯤꯟꯒꯗ꯭ꯔꯣ? ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯕꯨ ꯈꯥꯝꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯗꯥꯂꯩ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯀꯣꯛ 2 ꯄꯥꯟꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯐꯜꯂꯕ ꯋꯥꯡ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ ꯀꯨꯟꯗꯥꯂꯩꯒꯤ ꯃꯁꯥ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩ ꯌꯥꯝꯅ ꯁꯥꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯛꯄ ꯐꯪꯅ ꯐꯨꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯕꯣ? ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯤ ꯃꯈꯣꯏ ꯀꯤꯅꯔꯤ꯫ ꯃꯔꯝꯗꯤ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯄꯥꯎꯗꯤ ꯇꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯌꯧꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯤꯅꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯨꯟꯗꯥꯂꯩꯗꯣ
ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯜꯂꯤꯕ ꯃꯁꯥ ꯑꯅꯤꯗꯣ ꯊꯥꯗꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯅꯪꯒꯟ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯂꯒ ꯃꯈꯨꯠꯅ ꯃꯁꯥ ꯑꯅꯤꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯊꯤꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ ꯀꯨꯟꯗꯥꯂꯩ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯔꯩꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯂꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯖꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯣ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯇꯥꯈꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕꯗꯣ ꯈꯔꯗꯤ ꯋꯥꯈꯜ ꯃꯥꯡꯒꯦ ꯇꯧꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯍꯟꯅ ꯊꯣꯝꯃꯤ ꯑꯗꯨꯕꯨ ꯁꯤꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯗꯨꯁꯨ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯅ ꯍꯨꯝꯗꯣꯛꯄꯗ ꯑꯃꯥꯏꯕ ꯑꯗꯣ ꯌꯥꯝꯅ ꯂꯥꯞꯅ ꯍꯨꯝꯗꯣꯛꯇꯨꯅ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯎꯔꯨ ꯎꯪꯂꯒ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯨꯕ ꯇꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯁꯦꯝꯂꯒ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯪꯉꯛꯏ ꯑꯗꯨꯝꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯔꯛꯂꯤꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯨꯡꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯀꯟꯅ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯣ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇꯝꯅ ꯂꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯣꯡꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯌꯨꯡꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯌꯨꯡꯈꯤꯕꯒ ꯑꯃꯨꯕ ꯃꯩꯈꯨꯅ ꯁꯦꯝꯂꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯨꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯕ ꯆꯩꯅꯥ ꯄꯤꯔꯛꯏ ꯆꯩꯅꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯅ ꯈꯦꯛꯅ ꯈꯣꯡꯈꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯣ ꯆꯣꯡꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯍꯥꯏꯌꯨ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯂꯤꯕꯒꯦ ꯅꯪꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ ꯀꯨꯟꯗꯥꯂꯩ ꯇꯞꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯤꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯞꯂꯒ ꯅꯍꯥꯛ ꯀꯅꯥꯅꯣ ꯉꯁꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯑꯩ ꯃꯥꯏꯊꯤꯔꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯅꯤ ꯅꯪꯒꯨꯝꯕ ꯍꯩꯔꯕ ꯑꯃꯥꯏꯕ ꯀꯌꯥ ꯑꯩꯒꯤ ꯈꯨꯠꯇ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯁꯨꯛ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯂꯥꯏ ꯑꯣꯜꯂꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯃꯈꯨꯠꯅ ꯅꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯍꯥꯛꯅ ꯍꯪꯂꯤꯕ ꯑꯗꯣ ꯑꯩꯁꯨ ꯍꯪꯅꯤꯡꯂꯤ ꯑꯃꯥꯏꯕ ꯀꯌꯥ ꯅꯪꯒꯤ ꯅꯈꯨꯠꯇ ꯇꯨꯝꯈ꯭ꯔꯕ ꯑꯃꯗꯤ ꯃꯥꯏꯕꯇ ꯅꯠꯇꯅ ꯂꯥꯏ ꯀꯌా ꯅꯪꯒꯤ ꯅꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯑꯗꯨꯛ ꯍꯩꯔꯕ ꯅꯪꯅ ꯑꯩꯒꯤ ꯏꯈꯨꯠꯇ ꯃꯥꯏꯊꯤꯔꯤꯕꯁꯦ ꯑꯩꯁꯨ ꯉꯛꯏ ꯑꯗꯨꯕꯨ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯑꯐꯕ ꯇꯧꯕ ꯃꯤꯒ ꯐꯠꯇꯕ ꯇꯧꯕ ꯃꯤꯒꯁꯦ ꯑꯐꯕ ꯇꯧꯕꯅ ꯀꯣꯟꯅꯊꯪꯗ ꯂꯥꯛꯆꯔꯛꯀꯅꯤꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯑꯋꯥꯕ ꯄꯤꯈꯤꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯂꯥꯏꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯍꯟꯗꯅ ꯈꯛ ꯊꯣꯛꯈꯤꯗꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯐꯔꯕ ꯀꯥꯟꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌా ꯑꯃ ꯀꯠꯂꯤ ꯃꯗꯨꯁꯨ ꯑꯩꯅ ꯂꯧꯗꯤ ꯃꯗꯨꯗ ꯅꯠꯇꯅ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯇꯨꯅ ꯃꯤꯒꯤ ꯐꯠꯇꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯀꯌా ꯑꯃ ꯑꯩꯅ ꯇꯥꯟꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕ ꯑꯃꯥꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯀꯟꯕꯤꯗꯨꯅ ꯑꯩꯅ ꯂꯥꯏ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯁꯛꯇꯤ ꯑꯁꯤ ꯄꯤꯕꯤꯔꯤꯕꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯄꯤꯕꯤꯕ ꯁꯛꯇꯤ ꯑꯁꯤꯗꯤ ꯅꯈꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯅ ꯍꯦꯛꯇꯃꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯅꯍꯥꯛꯀꯤꯁꯨ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯅꯍꯥꯛꯀꯤ ꯃꯍꯩ ꯑꯁꯦ ꯀꯅꯥꯗ ꯇꯝꯕꯅꯣ ꯃꯁꯤ ꯇꯧꯕꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯑꯃꯥꯏꯕ ꯅꯍꯥꯛꯀꯤ ꯍꯥꯟꯅ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯉꯁꯤ ꯑꯣꯜꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯜꯂꯤꯕꯅꯣ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ ꯇꯥꯎ ꯑꯃꯥꯏꯕꯤ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤ ꯑꯩꯅ ꯑꯣꯟꯅꯤꯡꯗꯨꯅ ꯑꯣꯟꯕ ꯅꯠꯇꯦ ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯇꯥꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯇꯥꯛꯄꯤꯔꯝꯕꯅꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯍꯥꯛ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯃ ꯑꯣꯜꯂꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯍꯥꯛꯁꯨ ꯑꯁꯤꯒꯨꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ
ꯀꯥꯎꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯟꯅ ꯍꯟꯅ ꯍꯥꯏꯕꯤꯔꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯣ ꯑꯩꯗꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯂꯩꯋꯥ ꯑꯗꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯆꯦꯅꯥꯗ ꯏꯁꯤꯟꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯄꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯉꯔꯥꯡ ꯉꯁꯤ ꯆꯥꯡꯖꯦꯡ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯃꯥꯏ ꯍꯦꯛ ꯄꯥꯛꯄꯒ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯑꯍꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯪꯒ ꯁꯥꯃꯨ ꯃꯌꯣꯡ ꯌꯥꯗꯨꯅ ꯅꯪꯕꯨ ꯅꯝꯊꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯑꯣꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯅꯪꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯣꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯟꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯣꯟꯕ ꯉꯝꯂꯔꯣꯏ, ꯃꯔꯝꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯤ ꯅꯣꯛꯂꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯅꯤꯡꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯧꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯩꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯁꯣꯜꯂꯕ ꯏꯃꯥ ꯑꯃꯗꯤ ꯕꯕꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯕꯕꯥꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯈꯣꯏꯕꯨ ꯂꯦꯛꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯤꯡꯁꯥꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯔꯤꯕꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯃꯥꯡꯅꯅꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯑꯗꯨꯁꯨ ꯋꯥꯈꯜꯅ ꯐꯨꯡꯒꯠꯈꯤꯗꯨꯅ ꯑꯗꯨꯃꯛ ꯋꯥꯟꯊꯗꯨꯅ ꯁꯤꯈꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯦꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥ ꯑꯃ ꯈꯟꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯃꯥꯏꯕꯤꯕ ꯑꯣꯏꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯕꯗꯤ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯩ ꯑꯃꯥꯏꯕꯤ ꯇꯝꯈꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯑꯃꯥꯏꯕꯤ ꯇꯝꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯠꯄ ꯉꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯁꯦꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯀꯌꯥ ꯃꯊꯪ ꯇꯧꯈꯤ꯫ ꯑꯗꯨꯝꯅ ꯃꯊꯪ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯏꯁꯥꯃꯛ ꯂꯥꯏ ꯑꯣꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯦꯡꯅꯕ ꯇꯥꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏꯕꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨꯁꯤꯡꯗ ꯄꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯃꯤ ꯃꯊꯪ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯊꯥꯗꯨꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯃꯗꯤ ꯊꯧꯅꯥ ꯍꯥꯞꯀꯗꯧꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯄꯤꯅꯅꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯐꯥꯔꯒ ꯄꯨꯔꯛꯍꯜꯂꯒ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕꯗ ꯃꯇꯦꯡ ꯄꯤꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯀꯠꯈꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯂꯧꯍꯜꯂꯨꯔꯒ ꯑꯩꯅ ꯑꯃꯨꯛ ꯂꯥꯏꯃꯨ ꯑꯃꯗ ꯑꯃꯨꯛ ꯄꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯍꯥꯛꯁꯦ ꯊꯋꯥꯏ ꯃꯊꯪ ꯈꯣꯝꯖꯤꯜꯂꯒ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯇꯧꯗꯨꯅ ꯊꯋꯥꯏ ꯂꯂꯣꯟꯕꯤ ꯑꯃꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯦꯟꯕꯤꯔꯗꯨꯅ ꯑꯩ ꯉꯁꯤ ꯑꯩꯅ ꯑꯣꯟꯈ꯭ꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯑꯣꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯉꯝꯈꯤꯕꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯍꯩꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯃꯥꯏꯕ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯝꯅ ꯍꯥꯠꯂꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯥꯠꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯄꯨꯝꯅꯃꯛ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯑꯣꯏ 5,000ꯒꯤ ꯊꯋꯥꯏ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯇꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯃꯤꯑꯣꯏ 5,000ꯒꯤ ꯊꯋꯥꯏ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ, ꯑꯣ, ꯆꯪꯈ꯭ꯔꯕꯗꯤ ꯍꯟꯗꯣꯛꯄꯗ ꯂꯨꯔꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤꯗꯃꯛ ꯅꯍꯥꯛꯅ ꯉꯁꯤ ꯑꯋꯥꯕ ꯑꯁꯦ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏꯕꯨ ꯈꯣꯝꯖꯤꯜꯂꯒ ꯅꯍꯥꯛꯅ ꯂꯥꯏꯃꯨꯁꯤꯡꯗ ꯄꯤꯗꯨꯅ ꯅꯍꯥꯛ ꯊꯋꯥꯏ ꯈꯣꯝꯕꯤ ꯂꯂꯣꯟꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯀꯣ? ꯐꯔꯦ, ꯉꯁꯤꯗꯤ ꯅꯍꯥꯛ ꯈꯨꯗꯛ ꯑꯁꯤꯗ ꯅꯊꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯅꯍꯥꯛꯅ ꯁꯤꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯒꯅꯤ, ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ
ꯑꯋꯥꯕ ꯀꯣꯛꯂꯕꯅꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯤ ꯅꯁꯥ ꯅꯇꯣꯝꯇ ꯁꯤꯖꯕ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯗ ꯍꯦꯛꯇꯃꯛ ꯍꯥꯞꯆꯤꯜꯂꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯝꯂꯦꯟꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯈꯨꯠꯇ ꯁꯤꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯡꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯉꯝꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯑꯃꯥꯏꯕ ꯅꯪꯒꯤ ꯅꯈꯨꯠꯇ ꯃꯥꯏꯊꯤꯔꯦ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯆꯣꯛꯊꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯤ ꯍꯧꯖꯤꯛ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯂꯩꯀꯥꯏ ꯈꯨꯜ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯇꯥꯖꯔꯕꯁꯨ ꯑꯇꯣꯞꯄ ꯈꯨꯜꯗ ꯉꯔꯥꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯇꯥꯏꯅꯕꯤꯔꯒ ꯂꯥꯏ ꯄꯨꯝꯅꯃꯛ ꯐꯍꯟꯒꯅꯤ ꯍꯥꯏꯔꯝꯕ ꯈꯨꯡꯒꯪ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯔꯕꯅꯤꯀꯣ ꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡꯗ ꯆꯠꯂꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯒꯔꯣꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯤꯟꯐꯝ ꯀꯠꯇꯨꯅ ꯇꯧꯕꯤꯃꯜ ꯎꯠꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯋꯥꯕ ꯇꯥꯔꯝꯂꯕ ꯂꯩꯀꯥꯏ ꯑꯗꯣ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯈꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯨꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯌꯥ ꯁꯥꯡꯅ ꯂꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯟꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ